pau. Matam amada Moreda miyamna kinaramba malaria ngasidi maming khakta ngaihore. Kuntra Nipan Suba World TV Day gi thoram pangthokre. Amadi Khongjom Langi booklet Phonglagum si haina warep lobada yawba lainga ki luchingba amadi officer singi maming miyamda khanghan gadabani haina Khongjom War Memorial Trust na dabi tawrakli. Kurumjari Times of Manipur News miyeng tabiriba pumnamapu Elizabeth na taramna okchari hauzik miyamda pau sandokna pizari. Matam amada Moreda miyamna kinaramba malaria ngasidi maming khakta ngaihore. More Hospital gi report matung ina chahi khara sida More manungda malaria nabagi chang yamna nemna leiri. Yamna luriba amana yumthangnariba Myanmar Tamu town da malaria na naba miyoi kaya amadi leiri. Border area da check-in thorang lokhat kadawri. Hiramasida akhanaba report ama. Indo-Myanmar border gingam khaida leiriba More town asida matam amada Manipur gi miyamna More the malaria laina sandokfam oina khanaramba adu ngasidi subdivision asina konba mafam singda laina asina nabagi case chahi khara asida aduki matik nemna leire chadliba chahi asigi April tha fawbada More hospital da hangduna leiriba malaria unit tagi malaria kangna chiktuna laina asina nare haiba mioi ama fawba phangba leitri hiram masigi matangda aikhogi More paumiga More hospital gi assistant malaria officer oiriba Kamai Khamsung Pau Rongmaiga Akananu Unaba Amada Malaria Laina Asigi Matangda Wafam Kaya Ama Fongdoladuna Haukiva Chahi Kara Asida Malaria Nabagi Chang Yamna namely Haukiva Chahi Lisingani Taranipan Taramapan Fawbuda Malaria gi case Amata Thengadri Test Tawba Yauna Hospital Asida Lakpagi Changsu Nameki Pumnamagasi Malaria Department Asina Miyamda Awareness Piduna Bahapta Hanbagi Honajamani Masida Natana Manung Hanjan Mafam Singa Laiba Khulkhulgi Kulakbuts kaya amasu haiba malaria laina asidagi matau karam na ngakthokani haibasi masa masana khangnare karigumba chingnaba fever case lakpa matamda khudakta manak nakna leiriba asa worker natraga PHC da chattuna check tawina basu khanganki village authority mayam gi chairman mayam sinasu malaria se karamai tawraga ngakthokadiga habigi masigi knowledge hojiki khunda leiriba ayambana loina knowledge leire karigumba any fever case leiba matamda koi nasu makoida information pi any fever case no chingnaba lei harigidi mana nakpa hospital natraga asada pau piraga asana slide to collection tawraga koi hospital ni yawan biro haidna sigumbagi mathang tawraga asamyam na patient Nariba fever toriba patient adudigi slide to ukalaga koigi hospital test orga koigi result ya tu na koina karingba positive or meharasu negative or meharasu patient sing adada achauba khudong chaba amadi khada ki oina moi result piba amatu lokapya ba section thora sindo koina lokapa Amaromda mahakta makhata aduna chahi asigi Mars Thada Regional Director Nordisk ki team ama Delhi dagi laktuna More Hospital amadi More Primary Health Center da chattuna handak ki chahi asigi April tha fawbada investigate tawrongki maduda technopol yauna More da malaria case amata thengna khide adubu team masina yumthangnariba Myanmar gi Tamu town da leiriba hospital da chattun yengsilubada haukiba chahi lisingani taranipan taramaban fawbada malaria positive case humdra leiramba thengnarakhi Masida More Hospital da leiriba malaria special unit na ngamkhaigi saruk singda matamgi tawgadaba section thorang paikhatnaba khangalamki masina maram oiraga ngamkhailana More romda malaria laina asibu thingnabagi damak thabak paikhatpa hokre More gi PIC amadi sub center Technopol district oina yeng record me ama yengam bagi matung ina pagi hojik still hojik phabagi manung dadi 2019 sidadi malaria gi positive oibase hanghide adugo makoina tamugi Burma gi tamugi hospital da chatna mogi hospital gi record adu yenguba matamda 70 positive oiba lei maram aduna koigi border sida lairabani na koigi border gi section thorang si koigi special malaria unit asina fajana precaution tawraga laibiu matam gi section thorang do lokat pio haina advice tawrami adugi matungina koigi hoji special malaria unit
मोरे की टीम सिना वे लखप याबा खुंगम पुटिंगदा लखप याबा हजि थबक यामना मंजिन थाना खुन दा अवेयरनेस पीबा माइकिंग तौबा सिंगम मयाम सिंग से हजि सथदना नै ningsingba yai haukiba chahi lising ani supna mapan fawbada moreda kangna sandokpa laina kaya ama yauna dengi fawba sandoraktuna mioi kya narakpadagi mishimina fawba yaukiba laikhrabani masigi matungda more hospital asil lairiba malaria department na malaria special unit team ama semlaga akanba checking thorang kya ama lokhatuna town asigi akoibada leiba kangna sandokpam oiba mafam singda chattuna kang hida kapthokpana chingba yauna awareness kya ama pangthokhe मोरेदा लैरिबा आशा वर्कर नुपी का यावना डिपार्टमेंट असिना लैकाय लैकाय द चत्तुना कांकल हिदाक लुपथोक्तुना मियाम द भाप ताहनबगी थबक चथकी मसिगी मतुंग इंग कुमजा लिसिंग अनि तरादगी मिचम मियामना मसा मसाना भाप तारकपदगी लैना असिबु ngaktoknaba honarkpana मलेरिया लैना असि तबना तबना चही खरा असिदा पॉजिटिव ओइबगी चांग हंथरक्तुना ngasidi मोरेगी अकोइबदा मलेरिया लैना असिना नारे हाइबा मिउई अमता चही असिगी एप्रिल था फावबदा लैत्रि RNTCT District Health Society Thobal na senduna ngasi malemgi atai mafam singda pangthoknabagum kuntra nipan suba World TB Day gi thoram Yaripok High School da pangthokre. It is time haiba thim da pangthokiba thoram aduda Yaripok Municipal Council gi chairperson Laishram Ongbi Haripriya Devi, Yaripok High School gi principal S Sanatomba amadi Thobal gi CMO and Jayanta Kumar na mathang sitna chief guest of honor amadi president oina saruk yaki. Thauram aduga mari lainana Yaripok Bazar gi akoiba mafam singda TB laina dagi ngakthoklasi amadi laina asibu muthatlasi haina paujel puba rally amasu chathi rally aduda maheroi yauna mioi cha kayana saruk yaki Manipur gi ning tambangak na bahonabada thawaina pontha oiduna songna khiba khongjom langi ningsing waribu muthatnaba Manipur lengak na atamna na hona ki haibasi nongma nongmagi mayek senglakle haina khongjom war memorial trust na phongdorakli Trust asigi President M. Hemantana Thadorakpa Cherol Amana Hai DIPR na Thadorakpa Cherol Amada Amukta Thokhidriba Mawong Amada April 15 da akhanaba meeting ama pangthoktuna Manipur Today ki special issue Khongjom de Fong danaba warep lokhibani haina pauche singda yaurakliba si puwari da lengdana lehoragani hairaduna Khongjom langi cheba fonglagumsi haina warep lobada yaukhiba angam athau amadi officer singi maming amadi meeting adugi copy amasung proceeding karamba angamba athongna approve pikhibage haiba leibak miyamda khanghangadabani Election Model Code of Conduct Chanabadagi Khongjom Numitka Mari Lainana Sahi Khudingi Leptana Fonglakhiba Manipur Today na Fongdraga Nanghauraroi Matagom Go to Village Mission gi booklet punna miyamda yenkhibadu nonggakraba thawai singbu singnabani Nakhoi nakatliba hailai sing adu athauba singna harauna logani thajade Masigumba thabasi matungda amuk hanna tawbiganu hairi Sor honba nungaite haiduna layengnabagidamak Rims Hospital da pukhalakhibi doctor na hidak ama kapluraba matung CT scan launaba pauktak pibadagi CT scan laururaga halakpa matamda lekhidabagi wahongda Passion Party ki kangbuna pendaba fongdokpaga loinana khongjang sangsinkhre thaudo asigi matangda police gi fangba pau gi matung inadi ngarang numidang pung 9 makhai taba matamda lamsang police station gi manung chanba kia mamang lekai dagi macha hum leiribi thokchom naucha atopa mingna bimola chahi kunthra manga mapuroiba buda Rims Hospital da laikanakhi Mahak sor honba nungaite haiduna hospital aduda admit tawbaga loinana doctor na hidak ama kaphi adugi tungda CT scan launaba lamphelda laiba lanai lab amada CT scan lauraga hospital tamna purakpa naukcha Elias Bimola khanghaudana laikhidabani hairi Mahak laikhidraba matung Passion Party ki maikai digi mangonda kaphiba hidak adu karamba hidak no mahak pu layingbada doctor na pirakhiba prescription adu PBU haina taksinki Maduda doctor gi maikai digi piraktabadagi irang haurakibani hairi ngasi ayuksu makhata na lekhidrabi naukcha Elias Bimola layengkhiba doctor masakta u doctor singna checksin dabadagi mahak lekhidabani haiba dabi tawduna masing yamlaba miyamna Rims ki A block ta khongjang sangsinki tungda lamsang kendra gi MLA Rajen amadi Rims ki MS unaduna wari sanakhi asiba hakchang postmortem tawbaga loinana inquiry ama tawnaba maikai animak yanakhre hairi Injan leite me yani adu di tawrje hana tawre adu injan bade di sor honge adu inthok baja soje kholam dareba magi ma puro bijina magi manakta leiraba matam jida aina buda si sor honde ne nang jibo si sor honde nang si kangdro nang boina aina miet le yeng ba soje chung agawde makut ma sa ju ingam me makhonga je roi ingam me boko
ingami akoina hidak chi moina tumna ba hidak ju kapsan bigare ba kapsali bi hidak chi kari no ha ju khangau dire ba khoi ji karam bi hidak no kho no ha ba narasam la ga hidak ka kore ba aina nui I sing doi ra kamai toi na di I do na doctor do na as aina sing doi ni kho toi ni ka yaw ngange ba ko ada hidak to moi gi naras ni pi ama khara nui bam thola ka kore aina hidak to khoi da ju layu kholo hai de moi na singa thole ka kore ada ka kore ka akoina anga gi ya da ra ba ga oxygen moi na oxygen thajan biu ya de oxygen thajan biu ya da masina Mojina hana di oxygen thajan biu ya de du sira ka da magi matai mami yaw tra ka da mojina oxygen thajan le ba aina noi na oxygen thajan la kai dok de no matai je yaw tra ka da aina moi gi doctor ji da pa ha ra no mi baina kana ra roi na oxygen thajan la ju kana ra roi na je ba ka pa matam ji da moi na doctor maming jo ha ya de ge adagi hidak maming tu jo haibiro khoina che do pibiro khoida che do pibiu khopiu ha ju moina kaimta yade yadaba matam je khoi gi ibung jina sangi ibung ai gi hek ithak thang ibung jina changba kan ji da moi gi doctor jina khara senior jina mangak pare inthore eba kari gi no nang ne ekta awa pa sari kai no mangak pare inthore eba khoina chinjamba kan da security me am jina nga khreba kari nai gi na sa na chu da sopa kan da noi chi nungai ga dara angang do tha mari manga gi angang cheli bani haiba ai je sipan ba kan ai chor ho ma ya ai ba magi mabuk lam da ma na angang do kapam ba da mai ko lang dang dara e ya wa ji kan gi angang do doctor do ai na abuk chang ba kan da doctor do lai ram de moi Dag Day Observation Committee IPSANA State Committee on Anglo-Manipuri War 1891 Martyrs and Freedom Fighter of Kangleipaga Khusamnana Sinduna Kunmathoi Shuba Dag Day gi thoram ngasi konung mamangda leiba Iboyama Sumang Lila Sanglenda pangthokhrei thoram aduda lamdam masida leiba tongan ba lanai loop amadi CSO gi luchingba singna saruk yakhi Chatnabi ki wangmada mauna nupa koirakpa nupi thiraba nupana atopa nupi ga mari lei thambagi chatnabi ama ngasidi lamdam masada lakpa hore chatnabi asina imung kaya kangkhong chairakpa amadi macha masu hundok lambagi wari taba horakle nungsiba amagi damak loinabi hatpa amadi mapuroi babu hathanbagi thodok sing miyamna uba horakle hiram masada report ama Chakholakpagi matung ina ngasidi sanalon chat fizit saksa wangang sangangda ahongba kaya lakle information technology na ngasidi malemasi yamnasu naksin nahalle social media nasu afaba amadi fattaba lambida miyambu singduna puri kadai dagi horakpano karamna lakibano haiva ikhang khangawdana sahi khara asida yum palaba nupa nupi singna nungsi mari thamnarakpagi chanabi ama kanna lakpagum tawri Lona yum palaba nupa nupina mari ama muk thamnaba yai haibagi wafam fong sari ngai serak asida mauna nupa koiba nupi thiraba nupa na nupi koibagi sanabi ama kanna leirakle masina leiminariba nupa nupi gi marakta thajana daba lakpa imung kaya kangkhong sairakpa masa masu kainabagi thodok tholakpa miyamna uwa hore chanabi amagum laklaba matam masida ngasidi mapuroiba halanba loina binupi hatpagi wari tare masi karamna kadai dagi horakpano haibasi achowa wahang ama oirakle nupa jidi mapan thokramina tarai mapuni khanaba adagi es nupa thabak chathokramina ai free da leiramina khantongnaba adagi lehoriba aman amabu khanadabadagi munna yengjenadabadagi thok lakpani haitare nupa khangandabi nupi duna lona tawba na nupi khangandabi nupa na thabakumba lona tawje tawdabi yum thangoi sengna aropa thabak tawdabi adum simana amaga nungsi sanana leiminagadi kharadi handani dikhanjai amana magi restriction have the respect se ngak narakta nupi oro nupa oro restriction se thamaga su nang na thamido ai kem khande ai na toy ai paisa thoe or ai no on depend tawdra su ai tawam thokpa tawni na harakpagi dependence se adum masam adum tongan chatna ning pai wakhalak pase sidagi haurakpane maitai mitai dadi sanalon chat kaidana satsaba chanabibu thajana thamjaba kina su satsaba furup amani tongan ba pambai kayada mausingna nupa kaya lona koibada ikaiba leinaраktare nupi thiraba nupa singasu lona nupi kaya koibada ikaiba foknadari masi karidagi oirakpano haibasi thidokpa matam oire
ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯊꯣꯛꯇꯅꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯊꯝꯕ ꯑꯄꯥꯝꯕꯁꯤꯡ ꯅꯤꯡꯊꯤꯅ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯃꯣꯏ ꯁꯥꯏꯟ ꯇꯧꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯃꯧꯁꯤꯡꯅ ꯑꯃꯨꯛ ꯄꯥꯈꯪ ꯑꯃꯨꯛ ꯀꯣꯏꯕꯁꯨ ꯌꯥꯎꯅꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯄꯥꯈꯪꯁꯤꯡꯅ ꯃꯧ ꯀꯣꯏꯕꯗꯨ ꯀꯩꯗꯧꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯦꯡꯉꯣ ꯑꯗꯩ ꯌꯨꯝ ꯀꯥꯏꯅꯔꯛꯄꯁꯦ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄꯁꯦ ꯁꯤ ꯊꯣꯛꯂꯛꯏꯁꯤꯅꯦ ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯅꯔꯦ ꯈꯣꯠꯅꯔꯦ ꯍꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯅ ꯃꯥꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯃꯥꯒꯤ ꯗ꯭ꯌꯨ ꯔꯦꯁꯄꯦꯛ ꯊꯝꯅꯗꯅ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯁꯤꯅ ꯃꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯏ ꯄꯦꯟꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯍꯧꯔꯤꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨ ꯈꯜꯂꯒ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯃꯥꯏꯖ ꯑꯣꯏꯍꯟꯗꯅ ꯃꯈꯣꯏꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯔꯛꯄꯗꯣ ꯃꯁꯨ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯑꯊꯤꯡꯕ ꯑꯃ ꯊꯝꯃꯛꯄꯅ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯅꯨꯄꯥ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯏꯃꯨꯡ ꯑꯃ ꯂꯩꯈꯥ ꯇꯥꯈꯤꯕ ꯃꯆꯥ ꯃꯁꯨ ꯀꯥꯏꯅꯕꯒꯤ ꯊꯧꯗꯣꯛ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯄ ꯍꯧꯔꯦ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯇꯧ ꯇꯝꯗꯅꯅꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯊꯤꯡꯍꯧꯅꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯃꯇꯩ ꯃꯅꯥꯎ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯁꯤꯅꯕ ꯗꯔꯀꯥꯔ ꯂꯩ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩꯌꯦ ꯑꯗꯨꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯔꯛꯇ ꯈꯠꯅꯕ ꯆꯩꯅꯕ ꯑꯃꯁꯨꯡ ꯃꯣꯠ ꯃꯥꯟꯅꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯃꯒ ꯑꯃꯒ ꯃꯇꯝ ꯄꯤꯅꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯃꯨꯡꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯕ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯖꯨꯝꯕꯥ ꯅꯥꯇꯩ ꯆꯥꯔꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯜꯂꯛꯇꯕ ꯑꯗꯒꯤ ꯆꯥꯎꯀꯣꯟ ꯅꯥꯎꯀꯣꯜꯂꯛꯇꯕ ꯃꯄꯤ ꯃꯄꯥ ꯂꯩꯇꯕ ꯍꯥꯏꯕꯒꯤ ꯌꯨꯝꯕꯥꯟꯗꯨ ꯇꯥꯍꯜꯂꯛꯄ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯨꯒꯤ ꯃꯇꯝ ꯆꯞ ꯆꯥꯅ ꯂꯧꯔꯒꯗꯤ ꯂꯩꯕꯥꯛꯁꯤ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ ꯃꯣꯕꯥꯏꯜ ꯍꯥꯏꯕꯁꯤꯁꯨ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯤ ꯌꯥꯝ ꯐꯩ ꯐꯠꯇꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯗꯤ ꯐꯠꯇꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗ ꯑꯋꯥꯠꯄ ꯂꯩꯍꯟꯗꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯁꯤꯅ ꯁꯤꯜꯂꯒ ꯌꯨꯝꯒꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯃꯦ ꯅꯨꯄꯤꯁꯤꯡꯅ ꯃꯥꯏ ꯅꯨꯄꯥ ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯕꯁꯤꯗꯤ ꯑꯁꯤꯁꯨ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯀꯥ ꯑꯃ ꯍꯦꯟꯕ ꯀꯧꯋꯦꯕ ꯃꯥꯏꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯅꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈꯤ ꯃꯧꯁꯤꯡꯅ ꯅꯨꯄꯥ ꯀꯣꯏꯕ ꯑꯃꯁꯨꯡ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯑꯣꯖꯤꯠꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯕꯀꯨꯃꯥꯔ ꯈꯥꯒꯣꯛꯄꯝ ꯇꯣꯝ ꯇꯤꯚꯤ ꯏꯝꯐꯥꯜ Assam Manipuri Sahitya Parishad Hailakandi District Committee na sinduna ngasi ningtam lanmi RK Narendrajit Elai Sana chahi ahumgi chani shuba mapo kumon ningsing tharam ngasi Hailakandi District ki manung chana Jafriban Lamdamgi lehau popida leiba parishad asigi HCC office kam chief guest house a pangthokre Thauram adugi manung chana parishad asigi president Asem Mani Singhana lupki firal chingkhatki ningtam lanmi asigi matangda ND Haudamba Oina Mihenba L. Biramangol Singha, K. Swapan Singh Amadi RK Megazit na Thoram Adugi moderator Oiki. Organizer Oina Saruk Yakiba Maisnam Nandakumar na Tungi Mirol na Ningtam Lanmi Narendrajit ki Mathong na Maringzel Adubo, Ningsing Duna Lehong na ba ngasigi asigumba Ningsing Thoram Asi Pangthokpani Haiba Wafam Kaya Tamlaki. Sana chayhungi mapok kumon pangthok sabani hauram sigi maroi ba pandam di akhoi ningtam lanmi se mana marik chumna tawram thabak ningtam lebak oina awanong pok leheningam bado mi kharana masi yamna chamba mioy amani haidara madugi asengba puthokna mayamda khanane nambagi tamakta koina pangthok sabani Paugi marakthana atenba bre amatang lawzari Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities.
Break matungda taram okchari. Imphal manungi mafam kayada bom pokhaiba amadi bom thamzilambagi thawdo kaya leptana thokliba sigi yenglaga Imphal West District Police na lokhalakpa section thaurangi saruk ama oina Imphal West ki tongan ba mafam kayada pak sana thiba humbagi thabak chathakre. Imphal West District Police ki Additional SP Operations AZ Sharma gi mityeng makhada Deputy SP Commando Morangthem Amit Naluchingba Commando Team Amana Lamphel Police Station gi manung chanba Thangmoiban Laurung Purel Lekai Thangmoiban Polem Lekai amadi Khuyathong gi akoiba mafam singda house to house search operation chathakre. Ayuk pung 3:45 dagi manga makai fauba chathakiba operation aduda yum chamaromda leiramba miyoi jamriga kun masa masagi saktakche puthokhanduna masak khangdokpagi thabak chathaki. Adumakpu thoidokpa mifa mipundi yaukide. Amaromda Imphal West Commando Bazar Unit na City Police Station ki manung chanba Maharani Thongdagi Jalan Provision Crossing mapa fauba combing operation chathakre. Ayuk pung 9 dagi 9 nifu fauba chathakiba operation aduda punna miyoi janiga kuntra masa masagi saktakche puthokhanduna masak khangdokpagi thabak chathaki. Maduda masagi saktakche yaudaba miyoi tara makhatana verification chathanabagi damak lokhalaba tungda City Police Station da sinaki. Tongan ba Moreda leriba Security Force Police Commando amadi nifuhumdoi shuba Assam Rifles Singapurna Integrated Checkpost ICP gi Conference Hall da Human Trafficking amadi Child Rights Issues sing asibu mamut tana khanghanabagi maramda training ama pangthokre. Thoram aduda FXB India Suraksha amadi Center for Development Activities anina kusamnana sinduna pangthokibani. Ngasigi thoram aduda Technopole District asigi SP Bikramjit, Additional SP KH Robinson amadi CDO Moregi, DSP TH Thomas Nifuhumdoi Shuba AR ki Town Commander Major RK Sharma amadi Major Akshay yauna tongan ba security personnel kaya masu training asida saruk yaki. Ngasigi training adubo SP Technopole Bikramjit na thoram hogdokladuna trafficking amadi child issues singi matangda wafam kaya masu training asida saruk yariba security personnel singda khanghanaba organized storiba singda khanghanki amadi Nifuhumdoi Shuba AR gi Major Akshay nasu ngasi pangthokliba training asina amuka hena matau karamna security force singna matam gi checkson thorang lokhatkani haibasi ngasigi training asida amuka hena khanghalagani haiki. Mahausagi oiba awa ana tarakpa mahaulang pogtholakpa earthquake na chingba khanghaudana tholakpa matamda kari checkson thorang lokhatkadage haibagi matangda nomagi oiba disaster management gi awareness program ama ngasi chekonda leiba Ananda Higher Secondary School da pangthokre. Manipur Sarkar ki Department of Relief and Disaster Management gi mityeng makhada Relief and Disaster Management Civil Defense amadi Manipur Forest Department anina pullaga sinba awareness program aduda Manipur Fire Service ki Director L Nabachandra, Central Forest Division Imphal gi DFO RK Amarjit, Relief and Disaster Management gi Deputy Controller Ayub Khan amadi World Vision India Manipur gi Dr. Salim Tarauna thoramapu ina saruk yaki. Imphal East amadi Imphal West ki manungda leiba World Vision India Manipur ki member sing civil body organization ki member sing na awareness program aduda saruk yaki. Mahaulang pogtholakpa matamda karamna checkson thorang lokhatkadage haibagi matangdasu demonstration amasu miyamda utkhi. Awareness asi pangthokpagi matangda Deputy Controller Ayub Khan haikibada Manipur asi yuha yamna haganba mafam ama oibanina aikhoina yamna checkson na leiba mathau tai yum kai sabada lo na piba ayaba yadaba kaya adu munna yengba changi. Khanghaudana yuha habadagi aikhoina kari tawgadage haibasi khangjinbagi tangai fadaba lei loinana mahaulang pogtholakpa matamda kari tawgani haibasisu khanghanaba tongan ba mafam singda chatuna awareness program asi pangthokpani haiki. Government agency ngaktana akhoi paikhatpa ngamoi thok to yaroi aduna hakthengna na thengna ga tori dia khoi private leiriba private agency sing sida World Vision gumba ade leiriba NGO sing makhoi so dum makhoi so ayamba dum government gi mateng pangbo oina akhoi gi preventive measure masi protective measure ama makhoi so kano lokhakane adu masi gi damak tai khona training program si akhoi pijabani aduga akhoi maru oina akhoi section khudi makta haibiti Manipur ki department sing haidi PWD forest adagi police department tongan department sing akhoi medical department adum training sadum pi.
Ahum Suba State Finance Commission ki makada ngang Khalawai Jila Parishad ki member M Kananbala amadi hanagi Jila Parishad member M Birchandra ani nasinduna street light yenthokpagi thoram ama ngang Khalawai Awang Community Hall da ngasi pangthokre. Thoram aduda hanagi Pradhan M Birchandra ngang Khalawai Gram Panchayat ki Pradhan M Brozen Upa Pradhan M Nitin amadi ward member singna Presidium member oina saruk yakhi. Thoram aduda saruk yakiba hanagi Jila Parishad M Birchandrana ngang Khalawai Jila Parishad ki manung chanba ngang Khalawai GP gi ngang Khalawai amadi thamna pokpi segment anida numidangi matamda mai mambana maram oiduna chathok chasinda thengnariba khudong chadabasing asi kharadang oirabasu kokhanabagi pandamda GPS gi tongan ba mafam singda mai thanabagi semkhiba committee singda street light kun punanifu Sel oina lupa lising kun wire coil kuntra puna humpu yenthokpani makhata na mai thanba sada mathau taba polam sing pinabasu thorang tawgani hairi Thasi ki kunmari gi numidang pung 12 minute nifu taba matamda thangmaiban hizam devan lekai da leiba Rims Hospital gi cardiologist surgery gi head of department oriba Dr. Thokchom Chito gi thongalda sakhang daba singna bom lang sinduna pokhar halambagi thaudo adubu yaning daba fongdoktuna ngasi Rims gi doctor singna hospital campus manungda wakan mifam chathakre Wakan mifam aduda saruk yakiba Teachers and Medical Officers Association ki secretary Akoizam Ibohalna ana layeng gi thabak toriba Dr. Singda aki akhang piba gi thawong asi yaningde matungda mukhana asigumba thawong asi chathabigano pendaba yaningdaba kaya leirabasu wari sanasi haiba yauna wafam kya fongdokhi Kunai sida akoina doctor gi role yamna chawi akoina ana layeng pangthok matamda akogi wakhalda akitu jungba phawragadi akoi Tangdu letana anaba yang bangam zaroi maram amabu orabasu bomna landabagi mahutta santi oina wari watai sanaraga kari tawbu yabage habadu khana hanbane hena pamjai aduna matang asda mari lena authority na su puning sanction begani haina achet pathajaba thamjai matungda kogi rimski any doctor dasu asugumba thawdo asi tholokpa tholoi haningai lekte aduna masi thokan bedenaba akoi gyan tana koi puning laitana anaba mayam yengjage asugumba akitu jungba thodok asi amohanna thokan biganu haina koi mayam da marilnaba koi gi thodok asibu thokan bigriba miyoi singda koina appeal tawjari Aina Thinkraba Lalholop Kangleipa Communist Party ki Department of Information and Publicity na tha taru khudingi puthokpa lamai humbutra panba Lantheng Minakisi Aikoi Haina Mingthonba Kalen Chefong gi Taranithoi Shuba Bolum gi Ahanba issue Fongle Haina Lalhoglup Asiki Information and Publicity Secretary in charge S Mangal gi Cherol Amana Hairi Cherol asina makhata na haribadi handaki Kalen gi Chefong asida yauriba Hiram Sindi Kuntramapan Shuba Kangleipa Communist Party gi Mapo Kumonda Lupki President na miyamda pizaba pauzel editorial da Aikoi Hauzi Kari Tawgani Apunba Yawal gi Pangal Machi Loksingi Pomit Lon Tabak Tawbana Loksingi Yumpamni Lanai Miyoi Amadi Kanglup Haibana Chingba Tongan ba Hiram Kaya Yauri Haina Palli Manipur University ki Center for Study of Social Exclusion and Inclusive Policy na sinduna Paradigm Shift ki Development Haiba Hiramda Nomagi Oiba Khana Nainaba Mifam ama pangthokre Self-Employment Voluntary Association Seba Manipur na sinduna Nomagi Oiba Awareness Kam Blood Donation Camp ama ngasi Jenims ta pangthokre Thauram aduga mari leinana Seba ki Chief Executive Officer CH Chinglena lamdam masida idan tawbagi chang asi chada kuntra khaktamak oiri karigomba khudong thiba thodok thokpa matamda leitabana maram oiraga miyoi kaya ki punsi kanba ngamkhidaba thodok kaya thengnariba sigidama khalaga kharadang orabasu mateng pangba ngamnaba idan tawbagi thauram asi pangthokpa Manipurda road accident yam chauna thokpa adadagi khoi delivery gumba accident thokpa kanda hospital da igi award pa leidana I phangdaba singsigi kharata orabasu khoi seba hariba organization sina khoi EAC donate tawraga adugi
मियोबगी पुनसी लाइफ कन्म ngमननबा आइना होनबनी अदुना अखोइना ई पीरिबसिदा करिसु मांगजब लेते ई पीरिबसिना अखोइ हेन दुम अखोइ ई सी रिसर्कल तौरगा मीदुगी मसा हेन फगलहली अदुदगी बोम फ्लास तक करीदा लेखिदबा मयाम से मीगी लाइफ असि कन्म ngमननबा खoi होनजबनी अदुगी पांदमदुदा सेवा नंगसि बाउदा सही अमदा अनिरक ई पीबगी प्रोग्राम असि संजन जबनी हारगा मतांसि लोइसिनजगे Nawang Sports Academy Sector Manipur Nasinduna Anirak Shuba Kaubru Expedition Lising Ani Taramapan Vision Clean and Plantation Ngasi Chingmirong Dagi Porompata Leiba El Chaubi Nursing Institute ki Chairman Thongdam Ibotombi na lamthakre Expedition asida Academy asigi sanaroi coach yaung na punamiyoi taramari na saruk yari Khongchad asida Nawang Sports Academy ki founder and coach Nawang Ngangomna team asibu lamjingbaga loina na wafam kya phongdorakli Paugi Marakthana Aten Babre Amatanga Logzari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi gi thokjarakpa ising logduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize Tauraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription fee da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahumgi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com Yoga teacher jobs in Delhi for freshers Sri Krishna Classical Yoga Group of India, New Delhi, headquartered dagi tholokpa charol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chatpagi khudong chaba pizagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikhogi contact number 9810993987 email birlayogaolympics@yahoo.com Interview place Classic Hotel Imphal. Break matong da taram okchari makha tawa pauda handak leiba asida pangthokiba Lok Sabha mikhanda Nagaland na khwaidagi hena santi oina pangthokiba state ama oiba ngamle haina ceasefire monitoring group amadi ceasefire supervisory board ki chairman retired Lieutenant General Sokin Chauhana Fongdokre Ngarang paumi singa unabamada Chauhana harau nungaiba fongdokpaga loinana pangthokiba Lok Sabha mikhalda pamdaba thodok sing thokidaba si lalhonglop singna ceasefire da amuk hana changsilakpana ni haiba wafam fongdoki Mahakna makha taraduna April 15 da NSCN ke na ceasefire da amuk hana changlakpa NSCN R amasung NSCN U na hana chathakiba ceasefire adu renew tawkhibadagi ni hairi Santi ki wari sasi yadaba Paris Baruana luchingba Alpha Igi Kedar amana loop adugi lanmi ahum halaba matung police sa changjanaba chenthorakpadagi police na faraba Alpha Igi lanmi adugi mamingna Maridun Mahanta Allies Nibir Asom Kawi Mahak Arunachal Pradesh ki army amasung police ki apunba kangbu amana phakibani Mahak pu wahang pahung chathaba da Myanmar taga da leiba kem ta mahaka leiminaba Lalit Asom Aiswini Asom amadi Rino Asombu nongmaina kaptuna hatok lamlaba matung kem dagi chenthorakhibani haiba khangba ngambaga natana Myanmar gi sangang region gi manung chanba taga area da leiba lalhonglup singi Myanmar army na operation chatharakpadagi atopa leibak singda lanjendari haibasu khangle hairi Assam amadi Mizoram aniki ngamkhai oriba Bairaiti police check gate tagi police ki kangbuna Rohingya nupi mapan faraba nupi sing adu mari leinaba che chang amata yaudana Assam ki ngamkhai lansilaknaba honarambani makhoi Myanmar dagi Bangladesh landuna Tripura dagi lansilakhibani makhoina Silchar dagi Mizoram chatkadaba gari da tonglaga lakhibani hairi
Ngarang Assamgi Nalbari amadi Tunsukia district ki nupi paumi ama yauna paumi anida attack chatharakpadagi aso open nangkhrei. Assamgi numit khudingi phongba pauche Dainik Asomgi correspondent Rajen Deka haukiba sagol se numit ki numidangda masagi mayumda hanbagi lambida attack chatharakibani. Mahag hauze Guwahati Medical College and Hospital da laikanari. Mahag BJP ki activist singa loinaba miyoi kharana phuramkibani. Thogdo adu thoktringai mamangda Jintu Medi kauba naha amana soklaba journalist Rajen Deka da hatkani haina kihanba waro social media da thagalakhiba lekhi. Maduna maram oiraga BJP ki activist Repul Deka amadi Jintu Medi ki mathakta police na FIR ama lokhatkhrei. Assamgi Chief Minister Sarvananda Sonowalna DGP da thogdo adugi maramda thizina bamadi maraleba sing athobada phagatpa khanghankrei. Thogdo adu leiringai cherakta Tinsukia da base toba TV journalist Upasna Baruwa Goswami busu mi Marina restaurant mari amada tamthina phuramle. News tara nipangi paumi oriba Upasna Baruwa Goswami bu phubada chenaba miyoi mari police na phagatkrei. Laibak thiba lambi gi accident amada Assamgi Dhubri district ta ngasi ayuk miyoi manga laikhidre aduga kaya amana asopan nangkhrei. Thogdo asi luhongbagi thoram ama yauraga halakpagi lambi da thokibani hairi. Miyoi tara tare tongba gari adu Bongi Gon dagi Golagansk tamna halakpada laibak thiba thogdo adu thokibani. Soklaba sing adu manak nakpa hospital da pukhatuna laikana khrei hairi. Chief Justice of India Ranjan Gogoina sexual assault tauki haina maral siriba wafam lauthokraba Supreme Court ki staff aduna court asigi panel da case aduga mari lainana pung ani chupna mahaki jaban pikre. Justice S.A. Bodebna Luchingba Supreme Court na appoint tauba judge ahum ki panel aduna CJI ki mathakta siriba sexual assault maral aduga mari lainana pung ani hena complainant ki jaban laukhibani hairi. Air India ki check-in software yaraktabadagi ngasi malem ki tongan ba airport kayada airline asigi passenger cha kaya panduna lainakhrei. Software adu pung taruk chupna yakhidabani hairi. Atlanta ki Sita company na saba software adu ngasi ayuk anganba pung ahumdagi mapan fauba sizinaba yakhidabani. Thogdo asina maram oiduna malem ki tongan ba achauba airport singda boarding pass sing issue tauba lephi amasung flight kaya ama paibagi matam thinthaki hairi. Ngasi ayuk phongkiba pauche singda kari maruba pau yaukibagi habdu mempu namuk miyeng taminasi. Lamjingba Times election niyom chumna pangthoktana afaba lingak lakpa yaroi nara school mai thadok lambabu luf kaya na yaningdo phongdokre chenabani haiba miyoi ani fagatkhre Manipur gi nuksi chanabagi saktam sikaidravadi hena nungaigani Samarjit Indrajit Samkumar gi mathakta chapchaba action lokhatnaba wakhatkre Sangai Express school mai tharambaga mari laina miyoi ani fagatkhre KSO na oiramba yabagi thajaba chauna lei IGP power gi official singbu toina yengsinaba khangankhre Miyam na penadre kongjang changsin kre pogna firm irang laksilibasi aigi achauba mai pakpani Rasnath school mai tharambaga mari laina na police na KSO gi thomi ani fare family planning program gi nongmagi oiva regional review meeting pangthokre private tadi angang pokpada sama operation tawi naharol gi thodang any gi regional leaders singi double standard oiba thawong CAV gi mayok laukhiba any gi regional leaders sing prime minister gi nomination file da saw yakre Saint Joseph School mai tharamba thogdok mari lainana KSO gi thomi ani fare atai fana batanari Jayanta British na karigidam Manipur thadok tuna chatkibano haibadu aikoi pumnamak na khangpham thoi Samarjit Mihat Paching Putho haina Irilbung police station da thomjin kre Huyen Lan Pau Domestic gas cylinder illegal oina sininer wising sinbinaba laitabaga manare High Court chatarkhiba MU wathoki case pumnamakki judgment and order reserve tawkre Police na NIS kuntra treta truck driver singdagi lupa changwa lauriba silep trabadi pot chingba leblakpa yai driver sing school mai tharamba thogdokda chenabani chingnaba miyoi ani police na fare IGP Sanalaibag India gi oina haukiba chahi 13 forest kilam million hectare ama mangkhre Mangkhiba forest kilam khaibok amadi Manipur yauna any gi state manga dagini National Institutional Ranking Framework India gi ranking da Manipur institution amati yaudre mairoi khara chairak piruvagi wahauda school mai thakhiba oigani launari chairak phangba tabani let pau school mai thabda chenaba ani fare Ichel Express Sugnu gi St Joseph School sakhangdaba singna mai tharam le yaning daba phongdona khre chenaba ani fare
मालेंगे अयिंग असा खलकाय हंदनबा पाक्सन मियामदा खंगनबा मथौ तारे नवचंद्र MPCC ना MLA अनिगी मथकता वाक थांगत क्रे इरैबाक सुगनुदा लेवा सेंट जोसेफ स्कूल मै थारम ले मै थाबदा चेनबा KSO गी मियोय अनि फारे मिनिस्टर श्याम कुमार अमसुंग MLA इंद्रजित एक्शन लौनबा वाकत क्रे रिपोलदा गाड़ी थुगाई रखिबगी पुलिसता वाकत क्रे अरोइबदा मरुबा पाउ अमुकना पिजरी मतम अमदा मोरेदा मियामना किनरंबा मलेरिया ngасidi ममिंग खक्ता ngai hore कुंत्रा निपान शुबा वर्ल्ड टीबी गी डे गी थौरम पांगथोखरे खोंगजोम लान की बुकलेट फोंगलगुमसी हाइना वारेप लौबदा यावबा लेंगा की लुचिंगबा अमदी ऑफिसर सिंगी ममिंग मियामदा खंगनगदबनी हाइना खोंगजोम वार मेमोरियल ट्रस्ट ना दाबी तौरखली हौजिगी ओनदी मणिपुरी पाउ मतंग असिदा लोइजरे मियेंग ताबिरिबा सुंगबो अमुका ना खुरुमजरी